ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 3ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯂꯧꯕꯨꯛ ꯂꯃꯥꯡ ꯑꯣꯏꯅ ꯂꯩꯔꯝꯕ ꯃꯐꯝ ꯖꯒꯥ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄ ꯆꯍꯤ 8ꯃꯨꯛꯇ ꯉꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯐꯝ ꯖꯒꯥ ꯑꯁ꯭ꯋꯥꯏꯗ ꯌꯨꯝ ꯑꯣꯏꯅ ꯇꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯂꯝ ꯑꯃꯃꯝꯗꯒꯤ ꯅꯧꯅ ꯍꯣꯡꯉꯛꯄ ꯃꯤꯅ ꯃꯁꯤꯡ ꯌꯥꯝꯅ ꯇꯥꯏ꯫ ꯃꯔꯝꯗꯤ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯈꯥꯁꯂꯦꯟ ꯑꯣꯏꯅ ꯂꯩꯔꯝꯕ ꯖꯒꯥꯅꯤ꯫ ꯑꯗꯨꯅ ꯃꯐꯝ ꯖꯒꯥ ꯑꯁ꯭ꯋꯥꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯣꯡꯏ꯫ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯄꯇꯥ ꯂꯣꯏꯅ ꯇꯥꯟꯅꯔꯒ ꯂꯩꯅꯔꯤ꯫ ꯏꯪꯈꯣꯜꯁꯨ ꯑꯃꯨꯛ ꯇꯥꯡꯕ ꯍꯦꯟꯒꯠꯂꯦ꯫ ꯃꯇꯝꯗꯨꯒ ꯌꯦꯡꯅꯔꯨꯔꯗꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯀꯨꯏꯗ꯭ꯔꯤꯉꯩ ꯆꯍꯤ 4ꯃꯨꯛꯇ ꯉꯥꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒ ꯂꯩꯔꯛ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯥ ꯉꯥꯛꯇ 4 ꯄꯣꯛꯄ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯁꯤꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏꯅꯤ꯫ ꯊꯥꯏꯅꯒꯤ ꯃꯇꯝꯗꯒꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡꯅ ꯃꯐꯝ ꯑꯁꯥꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤ ꯆꯥꯎꯅ ꯈꯣꯞꯆꯟꯗꯨꯅ ꯊꯅꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯒ ꯃꯆꯥꯁꯤꯡꯅ ꯃꯄꯥ ꯃꯄꯨꯁꯤꯡꯅ ꯈꯣꯞꯆꯜꯂꯝꯕ ꯏꯪꯈꯣꯜꯁꯤꯡ ꯑꯁꯤꯕꯨ ꯌꯣꯟꯗꯨꯅ ꯆꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎ 4 ꯑꯁꯤ ꯊꯕꯛꯁꯨ ꯑꯃꯠꯇ ꯁꯨꯔꯝꯗꯦ꯫ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯂꯣꯏꯅ ꯊꯤꯅꯔꯦ꯫ ꯇꯧꯕꯇꯕꯨ ꯃꯆꯤꯟ ꯃꯅꯥꯎ 4 ꯑꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯈꯠꯅꯗꯨꯅꯇ ꯂꯩ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯊꯅꯝꯕ ꯏꯪꯈꯣꯜꯁꯤꯡ ꯑꯗꯨ ꯃꯆꯤꯟ ꯃꯅꯥꯎ 4 ꯑꯗꯨꯅ ꯃꯨꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎ 4ꯁꯤꯅ ꯈꯟꯅꯔꯛꯄ ꯃꯇꯝꯗꯁꯨ ꯇꯝꯊꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯁꯨ ꯈꯟꯅꯩ꯫ ꯍꯥꯏꯕꯗꯤ ꯊꯥꯡ ꯇꯦꯟ ꯄꯥꯏꯅꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ 4 ꯑꯁꯤ ꯍꯦꯛꯇ ꯌꯥꯟꯊꯠꯅꯩ꯫ ꯃꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯈꯣꯏꯅ ꯈꯠꯅꯔꯤꯕ ꯃꯥꯏꯀꯩꯗ ꯆꯪꯗꯨꯅ ꯈꯥꯝꯕ ꯀꯤꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯊꯕꯛ ꯃꯐꯝꯗꯒꯤ ꯉꯥꯏꯍꯥꯛ ꯌꯨꯝꯗ ꯀꯨꯝꯃꯛꯇꯨꯅ ꯆꯥꯛ ꯆꯥꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯆꯥꯛ ꯍꯦꯛ ꯇꯣꯛꯂꯛꯄꯒ ꯃꯤ ꯈꯔ ꯈꯠꯅ ꯆꯩꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯅꯨꯡꯊꯤꯟ ꯄꯣꯕꯣꯞ ꯑꯁꯤꯗ ꯈꯠꯅꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯃꯄꯥꯟꯗꯒꯤ ꯏꯃꯨꯡꯗ ꯌꯥꯝꯅ ꯀꯤꯅ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯗꯗꯥ, ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ 4ꯗꯣ ꯑꯃꯨꯛ ꯈꯠꯅꯍꯧꯔꯤ꯫ ꯑꯩꯗꯤ ꯀꯤꯃꯟꯗꯨꯅ ꯌꯨꯝꯗ ꯆꯦꯜꯂꯛꯑꯕꯅꯤ꯫ ꯊꯥꯡ ꯇꯦꯟꯒꯁꯨ ꯌꯥꯝꯅ ꯄꯥꯏꯅꯍꯧꯏ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ 4ꯗꯣ ꯊꯥꯡ ꯇꯦꯟ ꯁꯠꯅꯔꯒꯗ ꯂꯩ꯫ ꯃꯈꯣꯏ ꯅꯣꯡꯃꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯈꯠꯅꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯃꯈꯣꯏꯒꯤꯁꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯅꯔꯃꯥꯅꯦ ꯍꯥꯏꯗꯨꯅ ꯑꯊꯨꯕꯗ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯁꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯕꯗ ꯑꯀꯤꯕ ꯌꯦꯡꯍꯩꯗꯕ ꯇꯝꯊꯤꯕ ꯃꯇꯧ ꯑꯃꯗ ꯃꯆꯤꯟ ꯃꯅꯥꯎ 4ꯗꯨꯒꯤ ꯃꯔꯛꯇ ꯏꯇꯣꯟ ꯇꯣꯟꯕꯗꯨꯒ ꯑꯍꯟꯗꯨꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯁꯥ ꯄꯨꯝꯕ ꯊꯥꯡꯐꯝ ꯉꯥꯛꯇ ꯇꯥꯗꯨꯅ ꯁꯤꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯨꯒ ꯌꯥꯏꯃꯗꯨꯒꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯋꯥ ꯇꯥꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯁꯝꯕꯟꯅꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤ ꯑꯃꯠꯇ ꯆꯪꯍꯟꯗꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ 2ꯗꯨꯅ ꯍꯦꯛ ꯁꯤꯈꯤꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯅꯣꯡꯃꯒꯤ ꯁꯨꯛꯄ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯊꯦꯡ ꯑꯔꯥꯛ ꯌꯨꯝꯗ ꯍꯜꯂꯛꯄꯗꯁꯨ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯂꯥꯟꯅ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯀꯤꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯃꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯃꯁꯥ ꯁꯥꯒꯠꯂꯛꯄꯗꯒꯤ ꯃꯃꯥꯒ ꯑꯩꯒꯅ ꯏꯆꯥꯅꯨꯄꯤꯕꯨ ꯀꯟꯅ ꯁꯦꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯆꯥꯕꯨ ꯁꯨꯝꯗꯨꯅ ꯇꯨꯝꯍꯜꯂꯝꯃꯒ ꯑꯩꯁꯨ ꯑꯃꯨꯛ ꯇꯨꯝꯊꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯋꯥ ꯌꯥꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯄꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥ ꯌꯥꯟꯕꯒꯤ ꯃꯈꯣꯟ ꯑꯗꯨꯗꯤ ꯃꯆꯤꯟ ꯃꯅꯥꯎ 2 ꯁꯤꯈꯤꯕ ꯏꯪꯈꯣꯜ ꯑꯗꯣꯝꯗꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯇꯨ ꯆꯣꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯑꯩꯅ ꯃꯈꯣꯟ ꯑꯁꯤ ꯇꯥꯕ꯭ꯔꯥ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯃꯈꯣꯟ ꯑꯗꯨ ꯃꯥꯁꯨ ꯇꯥꯏ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒ ꯀꯤꯃꯟꯈꯤꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯩꯁꯨ ꯌꯨꯝꯊꯪꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥ ꯌꯥꯟꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯃꯈꯣꯏꯁꯨ ꯇꯥꯕ꯭ꯔꯥ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯔ ꯑꯃꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯕꯅ ꯇꯥꯍꯧꯗ꯭ꯔꯦ ꯈꯨꯝꯃꯛꯈꯤ꯫ ꯈꯔ ꯑꯃꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯏ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎ 2ꯗꯨꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗꯒꯤ ꯑꯉꯛꯄ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯗꯁꯨ ꯏꯪꯈꯣꯜ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯣꯛ ꯈꯨꯕ, ꯂꯥꯎꯕ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯔꯝꯃꯤ꯫ ꯐꯅ ꯑꯁꯨꯝꯅ ꯏꯪꯈꯣꯜ ꯑꯗꯨꯗꯒꯤ ꯑꯉꯛꯄ
ꯑꯀꯤꯕ ꯀꯌꯥ ꯑꯃ ꯎꯊꯣꯔꯛꯂꯕꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯏꯪꯈꯣꯜ ꯑꯁꯤꯗ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯊꯋꯥꯏꯅ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ, ꯃꯁꯤꯗꯤ ꯃꯍꯧꯁꯥꯅꯤ, ꯏꯪꯈꯣꯜ ꯑꯁꯤꯗ ꯅꯣꯡꯃꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯄꯨꯂꯞ ꯊꯥꯡꯅ ꯌꯥꯅꯕꯗꯒꯤ ꯁꯤꯈ꯭ꯔꯦ, ꯃꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥꯁꯤꯡꯅ ꯌꯥꯎꯁꯪꯒꯤ ꯂꯤꯂꯥ ꯑꯃ ꯁꯤꯜꯂꯝꯃꯤ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛꯇ, ꯃꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛ ꯇꯥꯔꯛꯄꯒ ꯂꯝꯄꯥꯛꯇ ꯂꯤꯂꯥ ꯌꯦꯡꯕ ꯂꯣꯏꯅ ꯊꯣꯛꯅꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯁꯨ ꯏꯆꯥꯁꯤꯡ ꯄꯨꯗꯨꯅ ꯂꯤꯂꯥ ꯌꯦꯡꯕꯗꯨ ꯊꯣꯛꯑꯝꯃꯤ, ꯑꯗꯨꯕꯨ ꯂꯤꯂꯥ ꯌꯦꯡꯐꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯈꯔꯁꯨ ꯊꯦꯡꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯚꯥꯏ, ꯂꯤꯂꯥꯁꯨ ꯍꯧꯒꯗꯕ ꯋꯥꯠꯂꯤ ꯃꯥꯜꯂꯤ, ꯂꯤꯂꯥ ꯄꯥꯔꯇꯤꯁꯨ ꯂꯥꯛꯇ꯭ꯔꯤ ꯍꯥꯏ, ꯑꯗꯨꯅ ꯂꯤꯂꯥ ꯄꯥꯔꯇꯤ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯌꯨ ꯈꯔ ꯊꯛꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯚꯥꯏ, ꯀꯥꯡꯍꯧꯒꯨꯝꯕ ꯈꯔ ꯌꯥꯎꯔꯗꯤ ꯑꯩꯈꯣꯏꯒꯤꯁꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ, ꯚꯥꯏ, ꯀꯥꯡꯍꯧ ꯍꯥꯏꯔꯒ ꯅꯤꯡꯕꯨ ꯅꯤꯡꯁꯤꯡꯉꯛꯑꯦ, ꯉꯁꯥꯏ ꯑꯩꯒꯤ ꯅꯨꯄꯤꯅ ꯊꯔꯣꯏꯔ ꯀꯩꯅꯣ ꯀꯥꯡꯍꯧ ꯈꯔ ꯉꯧꯔꯒ ꯊꯅꯝꯕꯅꯤ, ꯑꯗꯣ ꯑꯩ ꯂꯧꯊꯣꯛꯄ ꯆꯪꯕꯗꯤ ꯇꯜꯂꯤꯀꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯈꯣꯏꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯀꯥꯡꯍꯧ ꯄꯜꯂꯨꯕꯗꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ, ꯚꯥꯏ, ꯅꯪꯗꯤ ꯂꯝꯄꯥꯛꯁꯤꯒꯁꯨ ꯅꯪꯒꯤ ꯌꯨꯝꯒꯁꯨ ꯌꯥꯝꯅ ꯅꯛꯅꯔꯦ, ꯁꯤꯗꯒꯤ ꯁꯠ ꯂꯥꯎꯅ ꯐꯥꯎꯖꯜꯂꯒ ꯅꯪ ꯀꯥꯡꯍꯧꯗꯣ ꯈꯔ ꯂꯧꯊꯣꯛꯎꯁꯨ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯒꯤꯒꯤ ꯇꯛꯁꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯩ ꯅꯨꯡꯒꯤ ꯄꯟꯖꯔꯨꯕꯅꯣ ꯍꯥꯏꯔꯝꯗꯨꯅ ꯂꯝꯄꯥꯛ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯌꯨꯝ ꯇꯥꯕ ꯌꯥꯕ ꯂꯧꯈꯣꯡ ꯃꯆꯥ ꯑꯃ ꯂꯩ, ꯃꯗꯨ ꯇꯝꯅ ꯑꯩ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯕꯨ ꯂꯧꯈꯣꯡ ꯃꯄꯥ ꯑꯗꯨꯗꯤ ꯅꯣꯡ ꯆꯨꯈꯤꯕꯒꯤ ꯏꯁꯤꯡ ꯊꯥꯡꯒꯠꯇꯨꯅ ꯃꯐꯝ ꯑꯗꯨ ꯂꯥꯟꯗꯨꯅ ꯆꯠꯄ ꯌꯥꯔꯝꯗꯦ, ꯃꯗꯨꯅ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯏꯃꯥꯟꯅꯕꯁꯤꯡꯗ, ꯚꯥꯏ, ꯂꯧꯈꯣꯡ ꯑꯁꯤ ꯏꯁꯤꯡ ꯉꯥꯛꯇ ꯐꯨꯡꯒꯠꯇꯨꯅ ꯂꯩꯍꯧꯔꯦ, ꯑꯩ ꯆꯠꯄ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯇꯣꯛꯑꯁꯤ, ꯅꯈꯣꯏꯅ ꯂꯧꯎꯁꯨ ꯍꯥꯏꯔꯒꯅ ꯑꯩꯒ ꯀꯅꯥꯅꯣꯃꯒ ꯆꯠꯂꯨꯁꯤ, ꯍꯟꯗꯛ ꯃꯔꯛ ꯑꯩꯈꯣꯏ ꯂꯩꯔꯛ ꯃꯅꯨꯡꯒꯤ ꯄꯥꯎꯁꯤ ꯅꯈꯣꯏꯁꯨ ꯇꯥꯔꯝꯃꯅꯤ, ꯑꯗꯨꯅ ꯑꯩ ꯀꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯁꯥꯎꯒꯠꯂꯛꯇꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒꯤ ꯃꯑꯣꯡꯗ ꯋꯥ ꯈꯔ ꯉꯥꯡꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ, ꯐꯔꯦ ꯐꯔꯦ, ꯅꯈꯣꯏ ꯂꯩꯔꯝꯃꯨ, ꯑꯩ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯁꯣꯔꯣꯛ ꯂꯣꯝꯗꯒꯤ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯂꯩꯔꯛ ꯃꯆꯤꯟ ꯌꯥꯎꯔꯛꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯃꯅꯨꯡ ꯑꯗꯨꯁꯨ ꯃꯤ ꯀꯅꯥꯝꯇ ꯆꯠꯄ ꯎꯔꯝꯗꯦ, ꯃꯔꯝꯗꯤ ꯂꯤꯂꯥ ꯌꯦꯡꯕ ꯂꯣꯏꯅ ꯆꯠꯅꯈꯤꯕꯅ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯂꯩꯔꯛ ꯃꯇꯣꯟꯗ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯃꯤ ꯑꯃꯠꯇ ꯊꯦꯡꯅꯔꯗꯤ ꯆꯪꯃꯤꯟꯅꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯛ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯔꯐꯥꯎ ꯃꯤ ꯑꯃꯠꯇ ꯂꯥꯛꯇꯕꯗꯒꯤ ꯑꯩꯁꯨ ꯏꯇꯣꯝꯗ ꯆꯪꯉꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯛ ꯃꯅꯨꯡ ꯑꯗꯨ ꯆꯪꯕ ꯍꯧꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯩꯁꯨ ꯑꯃꯨꯛ ꯃꯨꯠꯂꯛꯈꯤ, ꯃꯗꯨꯗ ꯑꯩꯗꯤ ꯏꯁꯥꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯕ ꯍꯦꯟꯀꯠꯂꯛꯈꯤ꯫ ꯐꯅ ꯃꯗꯨ ꯑꯣꯏꯔꯕꯁꯨ ꯌꯨꯝꯗꯗꯤ ꯌꯧꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯈꯣꯡꯀꯥꯞ ꯆꯥꯎꯅ ꯆꯥꯎꯅ ꯊꯥꯡꯗꯨꯅ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎ ꯊꯥꯡꯅ ꯌꯥꯅꯗꯨꯅ ꯁꯤꯈꯤꯕ ꯊꯣꯡꯒꯥꯟ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯌꯨꯝ ꯑꯗꯣꯝꯗ ꯃꯥꯏ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯊꯣꯛꯇꯅ ꯌꯥꯝꯅ ꯊꯨꯅ ꯊꯣꯡꯒꯥꯟ ꯑꯗꯨꯕꯨ ꯂꯥꯟꯊꯣꯔꯛꯈꯤ, ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝꯒꯤ ꯒꯦꯠꯁꯨ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯌꯨꯝꯗꯒꯤ ꯊꯣꯛꯑꯝꯗꯥꯏ ꯒꯦꯠ ꯑꯗꯨ ꯁꯣ ꯂꯣꯟꯁꯤꯜꯂꯝꯕꯗꯨ ꯁꯣ ꯍꯥꯡꯇꯣꯛꯅꯕ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝꯒꯤ ꯒꯦꯠꯀꯤ ꯁꯣ ꯑꯗꯨ ꯍꯥꯡꯇꯣꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯏꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯑꯩꯒꯤ ꯇꯨꯡꯗ ꯁꯣꯛ ꯕ꯭ꯔꯦꯛ ꯃꯈꯣꯜ ꯑꯃ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯀꯤꯊꯤꯛ ꯀꯤꯔꯨꯝꯒꯨꯝ ꯇꯧꯗꯨꯅ ꯌꯨꯝꯒꯤ ꯒꯦꯠ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯈꯤ, ꯑꯗꯨꯒ ꯐꯣꯟꯒꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯊꯥꯟꯗꯨꯅ ꯀꯦꯟꯗꯜ ꯑꯃ ꯂꯧꯔꯒ ꯀꯦꯟꯗꯜ ꯑꯗꯨ ꯆꯨꯈꯠꯂꯝꯃꯤ, ꯑꯗꯨꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯗꯨꯅ ꯆꯦꯔꯪ ꯑꯃ ꯊꯤꯔꯒ ꯀꯥꯡꯍꯧ ꯑꯗꯨ ꯆꯦꯔꯪ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠꯂꯣꯝꯗ ꯁꯟꯒꯨꯝꯕ ꯊꯧꯔꯤ ꯅꯥꯟꯊꯣꯛꯑꯒ ꯆꯪꯉꯛꯄꯒꯤ ꯃꯇꯧ ꯑꯃꯗ ꯁꯣ ꯆꯤꯡꯉꯒ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯑꯩꯒꯤ ꯌꯨꯝꯂꯣꯝꯗ ꯆꯪꯉꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯀꯤꯅ ꯀꯤꯅ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ, ꯑꯗꯨꯕꯨ ꯃꯄꯥꯟꯗꯗꯤ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯈꯟꯗꯨꯅ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯝꯃꯤ, ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯉꯁꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ, ꯃꯪꯅ ꯇꯥꯏꯕꯪꯅ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯩꯒꯨꯝꯕ ꯊꯦꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯑꯃꯨꯛ ꯇꯥꯔꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯌꯨꯝꯒꯤ ꯃꯥꯡꯒꯣꯟ ꯙꯔꯤꯔꯣꯝꯗ ꯁꯣ ꯆꯤꯡꯗꯨꯅ ꯃꯤ ꯑꯃ ꯀꯥꯈꯠꯂꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯁꯨ ꯇꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯈꯪꯕ ꯉꯝꯃꯛꯈꯤ, ꯑꯩꯒꯤ ꯇꯨꯡꯗ ꯑꯐꯠꯇꯕ ꯀꯔꯤꯅꯣꯃ ꯏꯟꯅꯔꯛꯑꯦ ꯍꯥꯏꯕ꯫ ꯃꯗꯨꯅ ꯑꯩꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯐꯣꯟ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯂꯤꯂꯥ ꯃꯐꯝꯒ ꯑꯣꯏꯕꯒ ꯑꯩꯒꯤ ꯐꯣꯟ ꯑꯗꯨ ꯇꯥꯗꯕꯗꯒꯤ ꯄꯥꯏꯈꯠꯂꯛꯈꯤꯗꯦ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯟꯖꯟ ꯍꯟꯖꯟ ꯑꯩꯒꯤ ꯅꯨꯄꯤꯗ ꯀꯣꯜ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯑꯩꯅ ꯇꯧꯕ ꯐꯣꯟ ꯑꯗꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯄꯥꯏꯈꯠꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯀꯔꯤꯅꯣꯃ ꯇꯧꯔꯦ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ,
nang yumda itaima lata hoi hauraga thuna mukta lao hairam maduda aigi nupisu ingangakna aingonda sumna hairaki karigino nangdi yumda amuk chatlidi aina ngasaidagi nang koiti thire phare phare ai laage ngahak ngairamo hairaki madudagi aisu yumgi laining thokada sangduna isa pumba khuru kunduna tasanduna leirami ngahak leiragadi aigi nupisu yumthangnaba khaton hoiga yamna pakhatna chelaktuna laki madudagi aisu isada kiba khara pharami aduga ngasigi aigi akiba thodok pumba makhoida liduna khangalami makhoina so aingonda yamna ngangaki nang namanabagi wa inbada nang su nongmadi khudong thiba soidana nangani haidun asumna nongalagadi aingonda thokiba thodok adugi matangda lekaigi miyoi singsu wa lauduna khangami adubu ikui kuide aingonda thengnakiba thodok adugomna akhoi leirakta leiba miyoi kharasu numidang athengbada yumda halakpa matamda makhoi gi tungdasu kanagumba miyoi ama inarakpagi mong mataw amadi thangna yanaduna sikhiba imung adugi thungana aduda mami samiyoi miyoi ama leptuna leiramba asigumba angakpa kiba thodok kya se thoraki maduna leirakki miyoi singsu numidang wairam hek tarakpaga yumdagi mapan thoknaramdi adubu nongmadi lekaigi clubda wafam asi thangkatuna wa tanaram maduda khoi lekaigi member oiba nupa amana sumna hairaki chawraba yumphami khonadu hanganduna sum thambadi yaro nongmagi sanga afataba tinmu laimu punpham oirakani maduna leikidraba miyoi ani dugi imung manung kausanduna makhoi amuk lehelasi aduga makhoina su inkholadu leiba ngamoi yanthoke hairabadi lekai miya makhoina thingsi maramdi hauzik oiriba mataw asida yumpham inkon aduda kanagumba karisu khangjadaba miyoi amana amuk leiraga awaba khudong thiba tagani maduna makhoi kausalaga inkon asida thoiba thodok pumba wari liduna khangansi aduga laiten khoirambagi thabaksu makhoida taholasi haiduna warep naram masigi matungdagi imung adugi miyoi sing kauduna inkon adu laiten ningthijana khoiram thoaga layu hairami maduda imung adugi miyoi singsu matam kharadi laiten khoiram thoaga inkol adu da leirami adubu ikui kuide matam khara leiragadi inkol adu thadoktuna muksatki kari maramginodi khangde tawbadabu leikidraba nupa ani dugi nupidi marakta inkol adu da lakpa ui makoisu inkol adu yonba pamba male adubu lekaigi miyoi singna athingba leibana makoisu thabak adu hek pangthopa ngamamde aduga inkol adu su hojik isuk so aga yengbada akiba mataw amada lei marakta su inkol adu da hoba waprak wa maraktagi lok khuba makhol amasu hek tai hainari mayam wari si matang asai da loijare wari sibu nungai birabadi channel asibu like subscribe amadi comment tawbiram mathangi wari thagalakpada mayam punna muk thengnarasi